ꯈꯨꯁꯥ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯄꯣꯂꯨꯁꯟꯁꯤ ꯈꯤꯇꯪꯗꯤ ꯍꯟꯊꯕ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛ ꯑꯇꯤꯌꯥꯁꯤꯡ ꯄꯣꯂꯨꯁꯟꯁꯤ ꯈꯤꯇꯪꯗꯤ ꯍꯟꯊꯈꯤꯕ ꯃꯥꯜꯂꯦ ꯑꯇꯤꯌꯥꯁꯤꯡꯁꯦꯀꯣ ꯌꯦꯡꯉꯨ ꯃꯤꯠꯐꯥꯎ ꯄꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯥꯏꯠ ꯆꯠꯂꯨꯈꯤꯒꯦ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯑꯩ ꯆꯠꯂꯦꯀꯣ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕ ꯇꯦꯛꯇ ꯌꯥꯗ꯭ꯔꯦ ꯂꯥꯏꯕꯛꯇ ꯂꯣꯏ ꯁꯨꯒꯠꯂꯦ ꯁꯤ ꯑꯅꯣꯞꯁꯦ ꯅꯣꯞꯄ ꯂꯥꯏꯕꯛ ꯁꯨꯒꯠꯄ ꯈꯔ ꯐꯅꯕ ꯑꯗꯨꯒ ꯁꯝ ꯇꯦꯟꯅ ꯀꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯊꯥꯎ ꯇꯩꯗꯦ ꯍꯥꯏꯕꯩꯁꯨ ꯃꯊꯥ ꯁꯥꯗꯕꯀꯣ ꯁꯝ ꯄꯣꯁ ꯁꯦꯝꯕꯩꯁꯨ ꯃꯊꯥ ꯁꯥꯗꯕ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯁꯝ ꯁꯥꯡꯕ ꯐꯠꯇꯦ ꯈꯛ ꯍꯥꯏꯔ ꯇꯣꯛꯈꯤꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕꯅꯦ ꯑꯩ ꯁꯝ ꯁꯥꯡꯕꯁꯦ ꯎꯔꯤꯡ ꯌꯥꯝ ꯊꯣꯛꯑꯦꯕ ꯀꯣꯛꯁꯦ ꯁꯥꯒꯠꯂꯦꯕ ꯁꯝꯁꯦ ꯁꯥꯡꯉꯒꯗꯤꯀꯣ ꯀꯥꯂꯦꯟꯗꯗꯤ ꯀꯣꯛꯁꯦ ꯁꯥꯒꯠꯂꯦ ꯑꯗꯨ ꯎꯔꯤꯡ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯇꯦꯟꯅ ꯂꯩꯕꯁꯤꯅ ꯊꯥꯎꯁꯨ ꯇꯩꯗ꯭ꯔꯦ ꯊꯥꯎꯁꯨ ꯌꯥꯝ ꯆꯪꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯎ ꯇꯩꯗꯦꯕ ꯁꯤ ꯂꯩꯁꯦ ꯑꯗꯨꯅ ꯎꯔꯤꯡ ꯊꯣꯛꯄ ꯍꯟꯊꯩ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯑꯇꯣꯞꯄ ꯁꯝ ꯃꯦꯟꯇꯦꯟ ꯇꯧꯕ ꯌꯥꯝ ꯋꯥꯏꯗꯅ ꯁꯝ ꯁꯥꯡꯉꯒꯗꯤ ꯑꯗꯣ ꯃꯦꯟꯇꯦꯟ ꯇꯧꯕ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯌꯥꯝ ꯐꯖꯅ ꯈꯥꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯤꯝꯄꯜꯁ ꯂꯩꯔꯛꯄ ꯑꯗꯩꯗꯤ ꯂꯨꯄꯧ ꯊꯥꯡꯉꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ ꯑꯗꯨꯅ ꯍꯥꯏꯖꯕꯅꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯔꯤꯄꯦꯌꯔꯤꯡ ꯋꯥꯛ ꯀꯟꯅ ꯇꯧꯔꯤ ꯑꯩ ꯏꯁꯤꯡ ꯊꯛꯀꯦꯅ ꯑꯩ ꯂꯥꯛꯑꯝꯕꯅꯦ ꯑꯁꯤꯗꯩ ꯚ꯭ꯌꯨꯁꯦ ꯂꯣꯏꯔꯦ ꯏꯁꯤꯡ ꯆꯤꯡꯕ ꯌꯥꯔꯅꯤ ꯑꯁ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯔꯦ ꯌꯣ ꯄꯨꯡ 1 ꯇꯥꯔꯦ ꯉꯁꯥꯏ ꯄꯨꯡ 3 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗꯩ ꯂꯥꯛꯄꯅꯦꯕ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯨꯝ ꯍꯜꯂ ꯆꯥꯛ ꯆꯥꯎꯈꯤꯒꯦ ꯑꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯈꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯇꯤꯌꯥꯁꯤ ꯌꯦꯡꯉꯣ ꯑꯩꯗꯤ ꯌꯥꯝ ꯐꯖꯩꯑꯕ ꯄꯦꯜꯂꯦ ꯌꯦꯡꯉꯣꯅꯦ ꯄꯣꯂꯨꯁꯟꯗꯤ ꯐꯖꯅ ꯍꯟꯊꯈꯤꯕ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯤꯖꯟꯁꯤꯅꯔ ꯈꯪꯗꯦ ꯑꯝꯇ ꯌꯦꯡꯉꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯉ ꯐꯖꯩꯑꯕ ꯑꯁ ꯁꯤ ꯈꯨꯐꯖꯁꯤ ꯂꯣꯏꯔꯦ ꯌꯥꯝ ꯐꯖꯗꯦ ꯁꯤꯕꯣ ꯑꯩꯗꯤ ꯑꯁ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯃ ꯂꯩꯅꯤꯡꯉꯦ ꯍꯧꯖꯤꯛ ꯈꯨꯐꯖꯁꯤ ꯑꯝꯇ ꯌꯦꯡꯉꯣ ꯋꯥꯎ ꯕ꯭ꯂꯨ ꯃꯆꯨ ꯑꯣꯏꯔꯒ ꯑꯗꯩ ꯀ꯭ꯂꯥꯎꯗ ꯋꯥꯏꯠ ꯑꯣꯏꯒꯗꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯋꯥꯏꯠ ꯑꯣꯏꯔ ꯂꯩꯔꯦ ꯕ꯭ꯂꯨ ꯑꯣꯏꯒꯗꯕꯁꯦ ꯕ꯭ꯂꯨ ꯑꯣꯏꯔꯦ ꯍꯥꯟꯅꯗꯤ ꯃꯆꯨꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯣꯏꯅ ꯌꯥꯝ ꯊꯤꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯌꯣ ꯑꯗꯩ ꯒꯣꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯁꯤ ꯑꯁꯪꯕ ꯈꯔꯁꯦ ꯁꯨꯃꯥꯏꯅ ꯇꯥꯔꯒ ꯑꯁ ꯑꯔꯣꯏꯕꯤ ꯐꯖꯔꯦ ꯆꯤꯡꯒꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯁ ꯂꯩꯇ꯭ꯔꯦ ꯁꯤ ꯈꯨꯐꯖꯁꯦ ꯃꯌꯦꯛꯁꯦ ꯌꯥꯝ ꯁꯦꯡꯉꯝꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯅꯨꯡꯁꯥ ꯂꯥꯏꯠꯁꯦ ꯐꯖꯅ ꯂꯩꯔꯕꯅꯤꯅꯀꯣ ꯃꯌꯦꯛꯁꯦ ꯑꯔꯣꯏꯕꯤ ꯁꯦꯡꯉꯝꯗꯧ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯃꯤꯠꯅ ꯎꯕꯅ ꯍꯦꯟꯅ ꯐꯖꯕꯅꯤꯅ ꯃꯤꯠꯅ ꯎꯕꯁꯨ ꯐꯖꯩꯌꯦ ꯑꯗꯨꯁꯨ ꯉꯁꯤ ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯅ ꯍꯦꯟꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯇꯧꯕꯗ ꯈꯪꯒꯅꯤ ꯑꯗꯨꯕꯨꯗꯤ ꯐꯖꯗꯤ ꯂꯣꯏꯔꯦꯕ ꯑꯁ ꯋꯦꯗꯔꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯦ ꯑꯃꯨꯛꯅ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯑꯃꯨꯛꯅ ꯅꯣꯡ ꯀꯪꯆꯨ ꯆꯨꯏꯀꯣ ꯑꯗꯨꯕꯨ ꯑꯇꯤꯌꯥꯒꯤ ꯍꯥꯡꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯗꯨꯒ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯁꯦ ꯎꯕꯗꯗꯤ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯂꯣꯛꯗꯥꯎꯟꯒꯤ ꯀꯥꯟꯅꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯗꯗꯤ ꯑꯗꯣ ꯁꯤꯅ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯑꯩꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯁꯨꯈꯤꯕ ꯈꯣꯡꯎꯞ ꯃꯌꯥꯝꯅꯦ ꯅꯨꯃꯤꯠ 6 ꯆꯪꯉꯦ ꯀꯪꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤ ꯗ꯭ꯔꯥꯏ ꯇꯧꯕ ꯌꯥꯗꯕ ꯑꯩꯉꯣꯟꯗ ꯂꯩꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯤꯗ ꯗ꯭ꯔꯥꯏ ꯇꯧꯕ ꯌꯥꯗꯕ ꯅꯨꯃꯤꯠ 6 ꯆꯪꯉꯦ ꯑꯩꯁꯦ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥꯕ ꯅꯣꯡ ꯑꯃꯨꯛ ꯆꯨꯕ ꯇꯧꯕꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯆꯠꯂꯨꯈꯤꯒꯦ ꯉꯁꯤꯒꯤ ꯗ꯭ꯔꯦꯁ ꯌꯦꯡꯉꯨ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯒꯥꯔꯤꯁꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯟꯂꯣꯛ ꯇꯧꯕ ꯈꯔꯁꯨ ꯂꯣꯏ ꯍꯧꯅꯔꯦꯀꯣ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏ ꯊꯧꯅꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯇꯤꯌꯥꯁꯦ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯍꯔꯥꯎꯖꯕꯁꯦ ꯑꯩꯈꯣꯏ ꯄꯣꯂꯨꯁꯟꯁꯦ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯇꯥꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯄꯥꯈꯠꯄꯁꯨ ꯐꯥꯎꯋꯦꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯈꯜꯂꯒꯗꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ
electric vehicle မ ꯌꯥꯝ ထွေးတယ်နော်ဂိုင်းမစားတဲ့ electric vehicle မ ꯌꯥꯝ ထွေးꯑꯗꯒꯤꯗꯤ ꯀꯥꯔꯗꯁꯨ ꯄꯨꯊꯣꯛꯑꯅꯤꯅ ꯃꯌꯥꯝ ꯍꯥꯏꯅꯔꯦ ꯁꯤꯁꯦ ꯄꯨꯊꯣꯔꯛꯑꯕ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯀꯥꯔ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯀꯥꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯦꯐꯔꯠ ꯇꯧꯕ ꯉꯝꯕ ꯆꯥꯡꯒꯤ ꯀꯥꯔ ꯑꯣꯏꯗ꯭ꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯛ 3-5 ꯄꯤꯕ ꯀꯥꯔ ꯑꯣꯏꯗ꯭ꯔꯤ ꯑꯅꯝꯕꯅ ꯌꯥꯝ ꯇꯥꯡꯕ ꯀꯥꯔ ꯉꯥꯛꯇꯅꯦ ꯇꯦꯁꯂꯥ ꯑꯗꯩ ꯑꯇꯣꯞꯄꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯕꯅ ꯊꯧꯕ ꯌꯥꯒꯗꯕ ꯑꯩꯈꯣꯏ ꯃꯤꯗꯜ ꯀ꯭ꯂꯥꯁꯅꯁꯨ ꯊꯧꯕ ꯌꯥꯒꯗꯕ ꯂꯥꯛ 3-5ꯗ ꯐꯪꯕ ꯄꯨꯊꯣꯔꯛꯑꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯨꯁꯟꯁꯦ ꯔꯤꯗ꯭ꯌꯨꯁ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯥꯔꯕꯣꯟ ꯃꯣꯅꯣꯛꯁꯥꯏꯗ ꯅꯠꯇ꯭ꯔꯒ ꯅꯣꯛꯁ ꯅꯠꯇ꯭ꯔꯒ PM ꯁꯤ ꯃꯌꯥꯝꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯃꯦꯇꯔ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯟꯊꯔꯒꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯦ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯠ ꯇꯧꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐ꯭ꯔꯦꯁ ꯏꯌꯔ ꯉꯥꯛꯇ ꯑꯣꯏꯅ ꯐꯪꯒꯗꯧꯕ ꯃꯥꯜꯂꯦ ꯅꯥꯎ ꯕꯦꯛ ꯇꯨ ꯗ ꯚꯤꯗꯤꯑꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯧꯅꯔꯤꯕ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜꯒꯤ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯇꯣꯛꯑꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯇꯤꯌꯥꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒ ꯂꯩꯍꯟꯕ ꯌꯥꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯁꯤꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯄꯥꯛꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯨ ꯌꯥꯝ ꯇꯧꯗꯕ ꯃꯥꯜꯂꯦ ꯁꯤꯒꯨꯝꯕ ꯒꯥꯔꯤꯒꯤ ꯃꯇꯥꯡꯁꯦꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯀꯌꯥ ꯑꯃꯗꯗꯤ ꯁꯣꯔꯨꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯀꯅꯥꯝꯇꯅꯕꯨ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯎꯗ꯭ꯔꯤ ꯀꯅꯥꯝꯇꯅꯁꯨ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯇꯕ ꯃꯥꯜꯂꯦ ꯎꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯈꯔ ꯂꯩꯔꯒꯗꯤꯀꯣ ꯁꯣꯏꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕ ꯁꯣꯏꯗꯅ ꯍꯧꯅꯔꯛꯀꯗꯕ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯃꯤꯁꯤꯒ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯛꯁꯟꯁꯦ ꯀꯅꯦꯛꯁꯟꯁꯦ ꯍꯦꯟꯅ ꯂꯩꯕ ꯃꯥꯜꯂꯦ ꯁꯤꯅꯦꯃꯥ ꯌꯦꯡꯉꯒ ꯁꯤꯅꯦꯃꯥ ꯀꯨꯝꯃꯤꯕ ꯍꯦꯔꯣꯗꯨꯒ ꯍꯦꯔꯣ ꯍꯦꯔꯣꯏꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯗꯨꯗ ꯏꯟꯇꯔꯦꯛꯁꯟ ꯂꯩꯕꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯕ꯭ꯂꯣꯛ ꯇꯧꯕꯁꯤꯒ ꯏꯟꯇꯔꯦꯛꯁꯟꯁꯦ ꯕ꯭ꯂꯣꯛ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯏꯟꯇꯔꯦꯛꯁꯟ ꯂꯩꯕ ꯃꯥꯜꯂꯦ ꯑꯣꯗꯤꯌꯟꯁꯁꯤꯡꯒ ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯐꯥꯎꯖꯩ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯀꯃꯦꯟꯇꯒꯤ ꯑꯩꯁꯨ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯃꯌꯥꯝ ꯁꯨꯝ ꯏꯟꯇꯔꯦꯛꯁꯟ ꯍꯥꯏꯗꯤ ꯁꯤꯁꯤꯅꯤꯗꯅꯀꯣ ꯃꯌꯥꯝꯅꯁꯨ ꯐꯤꯗꯕꯦꯛ ꯄꯤꯔꯛꯄ ꯑꯩꯅ ꯐꯤꯗꯕꯦꯛꯇꯒꯤ ꯑꯩꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯑꯗꯨꯅ ꯁꯨꯝꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯃꯇꯥꯡꯗꯗꯤ ꯍꯦꯛꯇ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯥꯏꯔꯒ ꯄꯪꯇꯧꯗ ꯇꯧꯁꯟꯕ ꯅꯠꯇꯕꯀꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯃꯌꯥꯝꯗꯤ ꯑꯩꯅ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯦꯡꯉꯦꯕ ꯑꯗꯨ ꯅꯠꯇꯕꯤ ꯇ꯭ꯔꯥꯏ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯁꯤꯒꯤ ꯒꯦꯝꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯣ ꯁꯤ ꯒꯦꯝꯁꯦ ꯁꯥꯟꯅꯔꯦ ꯅꯪ ꯄꯩꯁꯥ ꯇꯥꯜꯂꯅꯤꯒ ꯍꯥꯏꯕ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯨꯗꯤꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯄꯔꯁꯅꯦꯜꯂꯤ ꯌꯨꯁ ꯑꯃ ꯍꯥꯏꯕꯗ electricity ꯒꯥꯔꯤ ꯍꯥꯏꯔꯦ ꯑꯩꯅ ꯂꯩꯔꯒ ꯒꯥꯔꯤꯗꯣ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯁꯤ ꯒꯥꯔꯤꯁꯦ ꯐꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯗꯨꯗꯤ ꯍꯦꯟꯅ ꯏꯟꯇꯔꯦꯛꯁꯟ ꯂꯩꯅ ꯑꯩꯅ ꯄꯔꯁꯅꯦꯜꯂꯤ ꯌꯨꯁ ꯇꯧꯔꯕ ꯑꯩ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯣꯝꯅ ꯌꯦꯡꯕ ꯌꯨꯇ꯭ꯌꯨꯕ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯗꯣ ꯅꯪ ꯑꯗꯣꯝꯅ ꯊꯥꯖꯕ ꯌꯨꯇ꯭ꯌꯨꯕꯔꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯤꯗꯤ ꯐꯩꯌꯦꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯝ ꯑꯩꯁꯨ ꯍꯥꯏꯕ ꯋꯥꯅꯦ ꯑꯩꯅ ꯊꯥꯖꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅ ꯁꯤ ꯒꯥꯔꯤꯁꯦ ꯐꯩ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯇꯦꯁ ꯇꯧꯔꯒ ꯊꯧꯔꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯒꯥꯔꯤꯁꯦ ꯐꯩ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨ ꯒꯥꯔꯤꯗꯣ ꯄꯥꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕ ꯁꯣꯏꯗꯅ ꯍꯧꯅꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯦꯅꯤꯋꯦ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯁꯤ ꯌꯥꯝ ꯐꯖꯕ ꯑꯩꯒꯤ ꯁꯤꯗ ꯂꯝꯐꯦꯜꯗ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯇꯣꯂꯣꯞꯇꯣ ꯑꯦꯔꯤꯌꯔꯒꯤ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯁꯤꯗ ꯑꯩꯒꯤ ꯁꯣꯏ ꯁꯥꯡ ꯆꯪꯕꯗꯣ ꯑꯗꯨ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯌꯨꯝ ꯍꯜꯂꯛꯑꯦ ꯌꯦꯟ ꯊꯣꯡꯊꯔꯨꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣ ꯕꯥꯏ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯕꯁꯤ ꯑꯣꯏꯅ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯃ ꯇꯧꯔꯒꯦ ꯁꯤ ꯆꯝꯄ꯭ꯔꯥꯁꯤꯃ ꯑꯩꯅ ꯂꯣꯏ ꯌꯥꯝꯅ ꯁꯨꯝꯖꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯠ ꯂꯥꯎ ꯆꯤꯡꯉꯀꯥꯟꯗ ꯀꯩꯝꯇ ꯁꯤꯟꯗꯕꯒꯤ ꯇꯥꯏꯞꯇ ꯔꯤꯌꯦꯛ ꯇꯧꯗꯣꯏꯅꯦ ꯍꯣꯔꯦꯟ ꯁꯤ ꯃꯌꯥꯝ ꯁꯤꯜꯂꯒꯗꯤ ꯊꯛꯅꯕ ꯏꯁꯤꯡꯁꯤ ꯊꯝꯃꯦ ꯍꯧꯔꯛꯑꯒꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯨꯛꯕꯥꯡꯒꯤ ꯍꯤꯔꯣꯟꯅ ꯇꯧꯔꯛꯑꯣꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯔꯛꯑꯒꯦ ꯁꯣꯝꯗ ꯍꯤꯔꯣꯟꯒꯤ ꯍꯧꯔꯒꯦ ꯆꯝꯄ꯭ꯔꯥꯁꯤ ꯂꯩꯔꯦ ꯑꯗꯩ ꯁꯤ ꯈꯥꯏꯗꯣꯛꯑꯒꯦ ꯂꯩꯔꯦ ꯆꯝꯄ꯭ꯔꯥ ꯑꯅꯤꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ